Anumaktada mayang pumnamakpu ikoknona khurumjari. Handak lakadoriba September gi date 2. Emsuna sinjalangjatuna Phrases Meet amakak silchar pangthokjagadori. Hariba Phrases Meet asida nungairaba isai nongmai gi thoram amasu hapjagadori. Hariba isai nongmai gi thoram asida aihaksu soidana saruk yazagani. Silcharda amadi Manipurda leibiriba nungsiraba ichil nausingna sungsoi soidana thoram asibu yengba lakpiyu amadi mapung phanbiyu haina aigi maikaidagi haizari. Hello everyone. 2018 asi lagliba September gi date 2 namna yai khurban numit asida all Assam Manipuri Student Union na sinjaduna Freshers Meet ki thormama Silchar gi Rajiv Bhavan da tukjagadori haiba yamna yai khurban numit asida mayam pungna sarugya minasi aisu